ngasi phongkiba tongan tongan manipuri sifong sing amasung thokiba thawdo wathok singdagi maroibi ipaw sing meyam na thamjagi ahanbada huyelan pawdagi lakusaraga kaksin kaithel thongkhongda langsai thawna amasung meyam ga police kan mungnakhre police but mai thakre SP gi yawna gari taraga mathi thuwaikhre deputy commissioner amasung SP na meyam da lal haijakre misa mari police personnel taruk tare lom sokhi amarondana manipur gi phibam silu and order fail oiba ngaktan nati india lenga na thawoina divide and rule policy sa tharakpanani ningthauja lancha kaksin kaithel thongkhong da langsai thawna amasung miyam ga police ka kan mungnakhre police but mai thakre SP gi yawna gari taraga matu thuwai khre deputy commissioner amasung SP na miyam da lal haijakre misa mari police personnel taruk tare lom sokhi sai lising ahum henbigi puwari gi sagonaragli manipur gi indian constitution gi makhara ko kijau furupna council li apik kanglup singi tongan be administration faktuna lawgani haiduna majority yellow furup to onsinduna akan balansa tharakpa tha ahum phajilakpa ga iroinana hauji oire bi state asigi phiwam gi matana ngasi bisnupur district ki tronglao bi da leiba ibudau nongpok ningthau apanba apanbigi sanglena pangthok thorom yawruruga halakpa langsai thauna gi thawmi sing kaksin kaithel thongkhong na masing yalma police na thalubadigi nakalani gi marakta muknaraktuna asobo lanjaw ma thokre nakalani na kana muknarakpadigi police na tear gas amasum mogbom sing kapana miyoi mari sakhi amasum khoisang na miyam na police tamna nunggi nong su holakpada personal taruk tare lomso aso apanyakhi masimang nasu miyam gi asawba loisindabadigi kaksin police station gi mamang na saba police boot mai thakhi district police asigi SP na tongba bolero jeep ama additional SP gi tata sumo ma yauna marutu gypsy mapan ga punna gari taraga mathoirom nungna thomjinno ama ara thonki ado menama kaksin gi deputy commissioner amasum SP gi mekedi gi ngasi gi thawdo tu makoine soikhibani ngapi yo haina miyam da loud speaker season aduna koilaw lawki thawdo asigi horakpham ninga se ayuk pung nipalom tarakpada kaksin lamkhai da leiba langsai thawna gi office ta gi trongraw bida leiba ibudong nongpok ningthau apanba apanbigi sanglen da pangthokpa mifam ama saruk yaruna bigidama masing yamlaba langsai thawna gi thawmi sing lam thana ba thorang torakpada lamida tingkhang tarana singona sambal khajin duna tingki kaksin kaithel gi thongkhong amasum kaksin khongnang mari phangba su tingkhang tarana thingjinki adomina langsai thawna gi masing yamlaba tongan tongan makhal gari masa sing tongba miyam labi sing asida tingkhang tarana sambal khajinduna thatpadagi kaksin gi tongan tongan ba leira khulak singda phawdoktuna kairak dam taraga singmaijing thongla laba khongsat asida siruk yakhi bisingna manipur ima lebang na yefare longlip manipur haiba khulaw singlaw dum sakhi adugo masing yamlaba nupi yawna miyam na makoina sakhi ba khongsat asigi lamigi mapan leptuna puning thawatki tronglawbi gi ibudong nongpok ningthau apanba masum apanbigi sanglenda pangthokpa mifam saruk yaruraba matung nungthil gi pung mari rom tarakpada halakhi palang sai thawna gi thawmi sing aduna mathang mathang kaksin kaithel gi thongkhong yorakpara kaksin district police ki SP thoksom bikram jina lusingba masing yamlaba police personnel singna halakliba miyoi sing adu kaksin kaithel phawduna satpa yaru hena thinki police na thingba pirakpadigi nakalani gi marakta awaya khum taw horaki masidagi police na langsai thawna gi gari masada lakhiba thawmi singbu tankhai duna control toraga lakshinana ba tear gas amadi mobom sing sejana horaki police ki thawong sidagi khosaung na ba miyam na mafam aduda laiba electric post sing king duna miyam koktoki thongnarakhiba miyam ga puna miyoi lising manga turlong ga police ka makhatan muknaraki police ki mekeri gi tear gas am mobom sing masing khangna sejana rabasu khosaung na ba miyam na police tamna nungna thamjinki aduga mafam adudagi police personnel sing tankaki khosaung na ba miyam SP gi bolero jeep amasum police ki maruti gypsy manga thugai duna ama ta thon ki ba loinana kaksin police ki gate thamba police but thudek tuna mai thadoki kaksin police station gi gate solon singki yamlaba miyam na SP amasum DC gi office tamna thomjilaktuna ngasi police ki mekeri gi tear gas amasum mobom sing kapakki badu SP masana miyam da lale haijagadabani haiduna takshilaki miyam gi wapam adudagi ngasi numidang oiram pung 3 makairam tarakpada kaksin gi deputy commissioner Somorjit Salama amasum police ki SP Thoksom Bikramjit amasum ma ki additional SP a Romendro thulaktuna miyam na ngasi gi thawdo du wakhal tan hawdabdagi thokibani thawdo du makoina soibidagi thowankibani hairaduna miyam da soikhre amasum lan khre hairaduna matungna siguma thawdo wasi amona thogalaroi haina loud speaker season aduna hanjina lakhi deputy commissioner SP amasum additional SP masana su makoina soikhre lan khre hairabadina asopasing adu layengbada sangba senpa makoina loina puthoksarage miyam su wakhal phathabiro haina haijabadagi miyam ge asawbodu nemthaki police ka mungna badagi tear gas selam sembogom na sing makaplak badagi sulo bamyoy sing kaksin gi tongan leng sing da ahan leng sa tharaba matung da ka hena aso opan yaw da badagi mayum da hanaki hana su paus da makata na fongdorakli
Amaram Bisnupur district ki Turong Lawi lebe ibudau nongpok ningthau apanba amasum apanbigi sanglenda miyamna saruk yaruba langsai thaunagi thaumis kaksing police na thatlubadagi nakalani gi marakta muknaraktuna kaksing PS ki gate thamba police boot mai thakibagi shaktam amaramdana mifam yaruraga halakpa langsai thaunagi thaumising thatlaga tear gas amasum mogbom sing kapkhibadu kaksing gi DC amasum ASP na makoina soikhibani lankhre haijaba oi amasum kaksing kaithel gi thongkhong miyamga police ka muknakiba Amaramdana Manipur ki Pibam si law and order fail oiba ngakta na nati. India lenga na thawai na divide and rule policy sa tharak na ni ning thauza lansa. Manipur housing oiba Pibam si state si law and order ki Pibam fail oiba kakta na nati. Sa kaya gi mamang ki Manipur India lenga na divide and rule policy ki thawang atam na sa tharak da gini haina mitai Pambai gi thawbudel ning thauza lansa na phongdokre. Wa phamsing si Bisnupur district ki Turong Lawi da pangtokriba pawgi mifam amada magna phongdokla duna makata na hai. Mitai miyam gi apunba yumpam ama oiriba mitai pambai na Manipur na Indian Union na tinkhibadagi kuyak pinaki merger agreement amuhana yengshinna na warep lawraki hausi oiriba Manipur gi phiba masina tangai fadana mitai furupu makhong digi hauraduna hena mapangal kalan bigi tangai fadaba lairaki haukiba tha ahum lo masida lengaki Maikai digi miyam ngak sen bagi thawang larok tabadagi miyam na pambai leijadaba masu ngak thoksaba ngamdabagi piyumda lerakibani British na Manipur gi laingak lon pai ngai digi hawraklaga India da pullaba matungdagi hausu power Manipur gi kunai lon setmi lon mausagi piyum masam political system bu hena masak thuan bagi mahutta laikha tana manghan bagi thawang sing leptana satharak laiki mano makata na phongdok hibada Manipur gi political issue bu India lengak na masak khangdabadagi isam samba state asida thokpa law and order gi problem ni haina lawbu sibu lebuk thibnaiki maram sing asidagi mapung marai pharaba mitai miyam gi oina mitai phambai gi mekai digi Manipur na leba siga punsin bagi kuyak pina kiba merger agreement adu nahona yengsinna na thorang punamak lakhalaiki Manipur housing mayong nariba singnaba singasi state asigi manungdagi khaktamak tholakpanati hairaduna phibam asi Myanmar amasum China ga nakna lairubadagi tholakiba geopolitical gyoba phibam singsi yaureki Manapura masina Manipur ngak sienra thamnabagi damak midai khunai mapangal kangkhat hanba yamna mathau tare hairaduna atopu wakal manaba furup singa asetpa mari amu hana thamduna thaba asimak pangthokna bo hotnagadabane haikene spaux na makhatana sphungdurakli Makasa tharak poina to papom singmai mamang sing tangjeng khunjaw amasum khujuman tabi rom numai kamnakre amarom na kuki militant sing haksang sing torbung banglagi haurai copy da lairol sanna khanakre singmai mamang sing tangjeng khunjaw amasum khujuman tabi rom da numai kamnakre tangjeng khunjaw yauna mitei khul sing numai kapslakhiba kuki militant sing mai unki state force personal sing file photo Mitai proof to on sinduna landarak li kuki militant sing Manipur lenga na lakshan ngamdra basu tam thirab lana si lushin hanna bani haidun Impal East Impal West Thawal Bisnupur amasung kaksing district sing saruk sing tainari mafam sing bu lan thorakpa yaba vulnerable area ni haidun phawba khangdok tuna mathik chaba security force sing deploy tawre haibadigi hendurak tuna bunker sing thugai ba hawre hairga su Manipur mase tahanbada mitai phurupna shiragi makhai mayokna gani khanglaba kuki militant sing na makhata na phurup asida on sinduna landarak paleptri Ngaran nungtil pung teruk helakpadagi Impal West gi sangmai PS na koliba sangmai gi mamang sing hairaga su khangnaba nungpok ningthok sing gi saruk yauna Thailand kuki khul gi mitei khul sing tamna numai kapsilakpadagi akan mamong na khuthokna khraba matung asi angan madigi hauraduna amukas kuki militants na khut tharakpadagi khul ngak gi khunja sing amsum state force sing so handana numai kapnakre Nakalani gi marakta kothona kiba sing asi numijung ba matung phau pasataki adominama nakalani makta asu open yaw gi pawdi official oina phangmang khidri amaramda mamang thaktasu Koki militant sing na khujuman tabigi maning sing na kulas asibu ngak sena bagi dama bunker da leibu khunja ahum nungmaina kaptuna halam laba matung digi ngehak leitana mitai khul sing tamna nungmai kalak badigi makhatara khunga si angan bapung mari rum tarak badigi hauraduna khujuman tabi amasum masigi inak nak na laiminari ba saidal mangjik lom na nungmai kapnakre mafam sing sida khut tharaki ba koki militant sing susa buddhist ki manung saliba shongel laisang tampak lalum phai amasum kosom na sing mafam dagi nairi Numai kap horak budigi mitei khul singak li khunja singi makai digi su khut handuna ayuk pung nipalum tarak phawbna kalani gi marakta khuthonaki loinana chief minister n birena mangjona lokthok tuna tha sigi manga digi sing masum tamani makta bunker sing lokthopagi thabak satharingai gi sarakta sugunu ps gi manung sanba tangjeng khunja ro kuki militant sinangrang numidang numai kap silakpadigi khulasi gi khunja sing sapagata bama phamna lanjinakre ngarang gi thagdo sigi mamang na khulasi kuki militant sing na khudum sansilubadigi state force yaw na takthok tuna khunja sing mausa gi phibamda hanjin ma horakibani adobu ngarang numidang
pung nipan makhaimuk tarakpada kuki militant singna napat amadi tangjing halupka thangdana leiriba tangjing khujauda nomai kapa horakhibinari ngarangi lana sida khulasi gi yum kya nomai maruna panbi gi mafam sing leiram ki haina mafam dugi mera pai bi lusingbi ori dei kobi amana phongdorkli magna hai ngarangi thaudo si thokringai mamangda ayamba matamda drone camera kya pairakhi blekre Koki militant sing aduna leiriba mafam adomda Central Force amadi ahanba IRB gi personal sing leina makoina misam onsilak nomai kapsilak gi thaudo si angakpoi matungna siguma thaudo sing asi tholaktana balengang na sindi yu haira kenesu pau sita makata na palakli Makasa tarakpoina to papam isagi yum lap na yengzaduna sang mangamdaba na peace committee semada yawbagi muhota war committee do oina yawrage Tani thamoisung isagi yum lap na yengzaba khakta natana sang mangamdaba na hausuk mapam kya da semliba peace committee da yawbagi muhota war committee semada oina yawrage haina yamna ningamdana torubung na thokiba kuki militant sin ot naikibagi thaudo paudamladuna torubung gi khunjamana phondokre wapam singasi Pambaina sinduna miyoisa kiyana sarugyadun rally satpaga loina turong lawbigi ibutong nong pokning thau apan bigi sangdena pangtokhiba miyamgi oiba mifam amada phongdokhibani mifam aduna mang makhatara duna ki hausuk oiriba mifam asida kuki militant sing hek ubada kutakhulai paidraba fawbada nungna suraga hatningmagi wakal pikliba angang singda fawbu fawre maramdi torbung de leriba miyoisingi yum ayamba tumna kuki militant singna mai thadokre madugi mathakta Humang mamol na tanjaduna saba yum pawbo mai thadokibagi mathakta leijaba lanthum singsu phawgyawn huduna pubikre khangba yaba khanglakle adu haujikti India gi constitution na piriba citizen ama oibigi right phangdraba khoibu ngakpi sinbiba ngamdrab koki militant singna phone kulai paidana halaba madi lanthum mulaba phawbra tumin hlashiliba haujiksu mitai khul sing makhuna lokshin kibiki mathakta mitai na uramba lawpham phawbada makoina law usinduna leiri haina su phondoke Rally yauna ngasi pangtokhiba mifam adura phambai maru oiba thaudang loriba ningthauja lanchana ngasi oiriba manipur gi fibam sida miyamna lawudaba thaudang gi wafam kya phongdokladuna tungi mirol gi dama anoba manipur ama semgana ba madi India ra punkiba matamna thamgiba agreement sing adu na honana yengsinmaga loinana na honana wari sanaduna ekoi isana isabu ngaksaba ngamna bi thabak paikhatpa mathau tare hakhipa loinana phambai na pangthokadaba thabak thoram sing gi matangna sumyamda makna pawdam kenis paws da makatana palakli amalomdana Parliament kanadragadi malemda thak nighanba mama singilan hauragane Nungzugi parliament mifamna political party singna thahum phajilaglaba manipur gi awab gi phibam sigi matana puthoktu na kanadragadi malem thak nighanba mama singilan hauragani haina mera pai bisna fundokre wapam singasi andro parking wangkai angom laikai da pangthokiba mifam amada nandabala okramna fundokibane hayengdagi haugadriba parliament ki nungzu mifamna manipur thukliba lana sigi roisna puraktuna tangdulai taba phibam amada lakna bo honadragadi akanba khongjang kya sangsingduna asengbo wathok asiga horakum oidib koki militant singi tamthiraba sajat adugi matangna khanglagane board ki matamda Narendra Modi na board khoma lakhibada habda kangjubungda athapadagi lakpa miyoi singbu makpu ngaiduna thamnabagidamag gate phawbo so lonsinduna thamkibani ayuktagi laklaba miyamna awaba khangduna wana ngainraba matuna numidang wairamda mak lakhi madugi awaba khangkhibadugi mamala maitai miyamna phangliba wasai thingsi asuk waraba matam sida mahana karigi laktabana madi wapam amata phongdoktana leiribano hanis phongdoki loinana haujik oirakliba phibam masida manipur gi narco terrorism muthallo atubada assembly mifam phamdana miyam gi apamagi matungina warep lawbiyo manipur NRC satna hallo tokhaibelega thamba yarai ki Amaramda ori population lekai norem thongna pangthoki po wakat mifam amada sarugyakiba thanin gi vice president kabramba memsana phongdokibada manipur haujik koki singna mara leijadraba maiti kya hatok phibagi mathakta yum kya maina tumna thadokikre aikoi India ra tiludagi awab tare maramaduna India ra pundringai gi ningtho palingai gi lenga adu miyamna pamnakle maramaduna athubuda assembly mifam pangthoktuna warep lawbiyo lenga na matam khragi asaba yumda lajenarakliba miyambu lehangani habu wapam yaba ngamloi hakin spokes na makatan palakli Makasa tarakpoina to pamaroibi paukra sanalaiba pauksiti lokhosaraga memna thamjage Trinamool gi MP Marine relief camp da leirib inmates sing unakre Manipur haujik tholibu wathok parliament khanagani Kalyan Banerjee amaramna center parliament khanana basem sare Manipur haujik tholibi rang sigi phibam yengsinana all India Trinamool Congress ki MP mangana saba fe finding team numit nini gi khongchata Manipur thunglabaga loinana Chusampur amasum Imphal East da leirib relief camp sing da haktengna satuna inmates sing unakre Tungda Governor Anisha Ikega unaduna lairibi state ki phibam gi matangna wari sanakre Manipur gi issue parliament session puthoktuna lamdam sida ingda tathaba purakpa haibisna Trinamool Congress ki mapungaiba pandam oigani haina MP team adubu lusing Lok Sabha gi member Kalyan Banerjee na phondokre
Rajya Sabha AITC ki lusingba Direct Branch Member Dola Sen amasung Susmita Deployna na Lok Sabha ki member Kakoli Agos Tasti Daramasum Kalyan Banerjee yawi MP mangagi tim adu ngasi ayuk Impala thungaki tim masin Impala hek thunglabaga tim adu lusing liba Direct Brandy kudakta hayengdagi hawgadori parliament monsoon session nga mari lena pangdok political partition ki mifam lepselakpadagi Delhi dan ki loinana MP mari kudakta helicopter Wairaga Susampur paiduna mapamadura hangdukli relief camp sing satuna yengsinki Susampur gi halaklaba matuna nutil pung mari khra helakpada mantri pukida satuna ar bisoka suna duna warisanaki tungna Impal East akampata hangwa relief camp satun inmates sing una duna warisanaki MP Mari aduna ngasi numidang pung taruk taba matamna Rajbhavan satuna Manipur gi Gobra Anisha Ike gu unaduna state sida hauji oiriba phiba masigi matana warisanaki sarona pung ama khara hena governor ga unaruroba matungda Rajbhavan gi gate ta pawmisingda khongsat adugi matangna pawdamna duna tim adugi lusingliba MP Kalyan Banerjee hai ngasi ayuktugi Susampur amasung Impal laidiba relief camp singda satuna mapamadura laidiba inmates singa unaduna warisanaki Khongchat adura relief camp singda polam kia award apale ramathenaki camp singda piklib angang sing sinja ki award pale ramathenaki Manipur hausit yam tangai phadribe sing de taptaba purak pa masum relief camp singda tangai phadaba polam sing walanda basni governor gi maike digi sumari lena sing relief ki polam sing si mapung phana phangna na bukhan khre haina pawdam make hauki bazun thada party ki lusing bi Mamta Banerjee Manipur lakani haina taramani adubo mak lakpagi ayawa pi hidabana lakidabani ngashidi makhoi bu amuk tharakpani Karigumba Bengal lagi relief ki polam sing tharak labde polam sing adu KM ta laidiba miyamna soidana yawan gina hena phangdoraki istere sida hauzik thoklibu wa thok asi Trinamool Congress na parliament da khanana baputhokane masigidamak miyamna kari awaba mayoknari bage awar apa kari lairibagi haiba khangdokna ba mafam asidu yengsinba lakone lairiba phiba masi party ki lusing bi Mamta Banerjee gi mafamda puthok tuna khanaraba matungna makna lorako phireba du thabak ton thokna ba honagani hairi khian su pawsna makatana su palakli Amaromdana Phajan Kibasing Pung Kuntraga Taruki Manuna Tadok Travel Tidim Lambi Timbayano Kongzang Kasang Shilagani Yam Kwakaitil traffic point Hokiba July Tarakatreki Numidang the Tokibu Watokamagari Lena Manipur Police na Phajan Kiba Mio Kuntraki Manunda Houses Manipur Police ki custody the Lady Mio Kungatur Pung Kuntraga Taruki Manunda Kandisanamata Yaw Tadorok Tara Tidim Lambi Timbayana Akan Kongzang Sanction and Miam Word Brokre Gari awang lakai community hall ngasi pangtok kiba miyam gi ba mi phamamada wareba silauki bani wareb singadu gi manungda haukiba July taragatre ki numidang gi thawdo adu miyam gi ihauno ki bani atamdana thon ki balaiti thawdo adu na maram oirega phajan kiba miyoi sing ngasi gi numijung ba pung taraga ni thuti gi paraga pung kuntraga taro ki manungna thado hanba kari gum thadorok ta taraga di miyam pun akan makhongjang oina tidim lambi thingba haina sugore roki ngasi gi mi phamadura poire leimarur apunba mairapai Manipur gi president Longjap Memsa bi vice president Soraisham Memsa Kwakaithil apunba maira luki president Sobam Sobita amasum Sagolban Thanaujum lakai gram panchayat ki pradhan Nongthomam Ratan yauna tuan mairapai bisingi tuan mairapai bisingi lusing bising amadi Phajan ki bising asigi imung manungi miyoi sing sargaki nakalamaromda thasi ki taraga treta Kwakaithil thokiba miyam gi ihod Manipur police ki IG zone 2 gi gari mai thavda sena bani haba miyoi kuntra police na phare habadu karisu khangjadaba misa miyam pharaga maral pisinmani police na phakiba yawba M Dosumitra Michamni Mak Yauna Pakiba Micham Sing Tadoroktrabadi Akanba Kongjang Sangsilagan Hana Wakat Mipam Satakre Ngasinungtul Apun Naharul gi Sakti Yamadi Konjang Laikai Apun Mamaira Pai Bina Sinduna Sangai Prok Mamang Laikai Gram Panchayat Community Hall Satakib Wakat Mipam Maduna Mara Laitava Mioi Papa Yaningde M Dosumitra Condition Yauna Tado Misa Miam Papa Yaningde Haina Tava Play Card Sing Sisinaki Wakan Mipam Madura Konjang Laikai Apun Mamaira Pai Bina Secretary Konjang Mam Asalatan Hai Thasi ki taraga security personnel khara miyoi khara niyam lana puthok pusin tawre habidagi ningtau khong nambol yon Kwakaithil du sulambi da miyam thoktuna asar obok sing sakhang do pagi thabak sataki madura numitugi numidang na sakhang da bisna Kwakaithil bazar Manipur police ki IG zone 2 gi gari ama mai thaki adubu matam duda mayam nabagi pharmacy di hidak leiba thoksarak Kwakaithil punjang laikai digi mayang lamap danabir gi masano PM Dosumitra police na Phajan ki bane madugi matung nongalaga gari mai thapre yawbun hena maral suspicion bane asigumba Manipur police ki ka hen thawong se akan mona kanem tawe Kwakaithil da mai thar Kwakaithil tidim ground maya di hidak leiba thorok mi pharak pa si angpui laingang na mitay masasing subu mutat lagi haina khanbra athubu matamna mara leitaba mioi phaki basi thadorakadabani natrabde akan makhongjang sangsin gani haikena su paoksida su palakli makhasa tharak poina to papom na nupi ani fi thongandana koi pupu khibagi matang case Loukhatkhre
Social media ki platform sing na handak nauna viral oirakhiba nupi ani fi thongdana masing yamlaba nupa mayamna natai sada mono koipu puraga sakhibagi video footage aduna status gi sing amasum tamna leiba miyamna nuaitaba pokale thokriba thawdu aduga mari leina kangpokwi district ki bi phainom village ki sip thangbo I wifi sai humfu ka manga kauba mana cycle police station hokiba jun kunga mathoi da wakat ama thangalaki adobo thawdo thokliba mafam haibadi bi phainom village ki north West Room da kilometer ahum chalaga leiba mafam amada oihiba maramna mafam adugi nongpok sangmai police station gi ta khibana FIR adu nongpok sangmai du oina lokhakhibani maki wakachi role aduda nupi ahum mayam sangduna namduna phamla nabi khi haijaragasu social media gi posting da di miyam na nupi ani khak natai sa da mongi video footage oina uba phangki hairib nupi ahum adu kangpokwi district ki manung sana leiba bi phainom village ta ki na haina pale aduga thawdu odru nupi ahum phi thongwandana koi pu ki amasum makhoi ga samina khiba mi ani buna hatopi ki haide Cycle police station hokiba me taraga nipana kangpokwi district ki bi phainongi sip thangboi baifai ko bo mi amana cycle police station na pirakhiba iba complaint report amada hai haukiba me mari gi nungthul pung ohumlom tarakpa du wide maitai gi youth organization maitai lipun kanglaipak kanbalup arambai tingol amasum wall maitai council WMC gi mihut oiramgani singnaba mi sama pandigi lising ama romna AK rifles SLR Insas 303 rifles sing kulai sing pairaga bi phainong kulasanaki Miyam aduna kulasigi yum kai kyamarum mai thadok laba matung post kyamarum sulu toki thawdo aduda 13 cup baifai sai yang kai gaturu nongkhulun baifai sai taraga mapanam suma khogi imung manungi nupi ahunga loinana thawai kanjanabgi dama umang lomna sensingi makhoi bu nongpok singmai police ki timamana kalaba matung police station tamna puraki aduba police station tamna puraku ki lambi dama singyam laba miyam na makhoi bu police ki mukotagi mulaga phubu sai bigi thabak satharakpada horak satharakpa horaki Hairiba nupi ahumadu amana sai kunga mathuirom da ngairiba da shabi masane aduga atopa ani adugi manungda amana sai nifu ni thurom sure aduga amana sai yankai ni thuromgi longgan haidi complaint report asina makhatana hai thawdo thokpam adumakta da miyam aduna 13 kam bai phai bu haki loinana nupi ahumadu bu phi lakthok khalaga miyam mangda pukhi Maduda sai kunga mathu khakta ngairibi nupi masa ama bunung thul pobo aduda miyam mamang da gengrep tokhi loinana thawdo adu atopa nupi ani duno hoki thawdo adu bu ubada nongkhulun bai phaina nupi adu bu kanana ba hona rubuda ma pusu mafam aduda miyam aduna mafam adumakta da hatoki adubu nupi ahum adudi thawdo thopam adu wai leiramba makoi bu hana digi masakhangba miyoi khrana kanbiraki maram asina thawdo asida chenariba miyoi singa du kupna thidopui dun lokhatpam tokpa loge ba thabak thawram sing lokhatpi haidi Wakat asiga mari lainana nongpok singmaya masum cycle police station Indian Penal Code IPC ki tuan mi hatpa phamlana ba posai huran ba yum kai mai thamna sing thangtok singa mari laina ba section kya gi makhada case ma register tawkhi bane hansu pawsida supalakli Makasta tarak po na to pa pawm na miyoy taruk kalakre hawkiba me ahum digi manipur tholak dibu watho siga asina maram oiraga satoktasin yakhidabadagi Sandel district ki Sajik tampak tapandun lairamba miyoi taruk ngasi tekta kaidana sugunogi relief camp hapo purakre IGAR sakna thadrok pasirol amagi matuina nupi ani nupa ama amasum anga ahum adu hokiba me kuntraga mathudigi sajik tampak ta ladiba Assam Rifles ki battalions headquarters sangjapam lauduna lairakibani irang asigi mawong yengnaga ngasi tekta kaidana sugunogi relief camp da puraktuna shinnaramani haidi loisilakpoina pongna pampausi dige topamaroiba pawa manamo lusi maringi matho mangam pangthokre Haukiba July taraga mangan Imphal East District ki kaibi haikak bapal ikop natum sing manakta miyoi khara nomaina kaptuna halambi tengnopal district ki manung sana leiba narum khulgi lusi maring sai yang khai kateret ki lairon sanbi tharang masin thul palal manakta leiba kanemram khulda pangtokre laikhidrabi lusi maring housing tengnopal district ki biolaram khul amasung Imphal West District ki Langol Game Village sulaibne Lucy Maring gimyar asigi matang ngarang UNC Kokomi gimyut sing Minister Kasimba sum Hill Areas Committee gi Chairman MLA Dingang Ngangmai Sandel AC gi MLA Olis Lamkang puna Sip Minister ga unaduna wari sanabri yana ba purakuri gi sibaksa ngadunga seasoning sta postmortem taraba matungda Karyamdam Village Community Hall puraktuna mafamdu da miyamna ma pu haikaleka tamduna ikai kamna botki Lairon Chanbagi tharamadu da MLA Dingang Ngangmai Sandel MLA Olis Lamkang UNC gi President NG Lorho Naga Women's Union gi President Asa Ungnam Naga Women's Union Sandel gi President ke Soirita Tarau Sandel Naga People's Organizing gi General Secretary di Thamdok All Naga Student Associations of Manipur gi President Luikang Laksan Maring
Oporup Assembly ki President K Yai Mamaring na singmalusing na sarap yaki hari. Hausi ko ina di miyang pao si matang sa lusin jaragya mas miyang puna anaw babdit nga minasyan sa sinel sige may kedi miyang ikaw na makata na tamzadi.